ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯥꯏꯌꯣꯟ ꯂꯩꯅꯤꯡ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯕꯦꯝꯃ ꯃꯥꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯕꯥꯛ ꯃꯌꯥꯝꯗꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯅꯤꯡꯊꯧ ꯄꯥꯔꯤꯇꯣꯟꯅ ꯄꯥꯟꯕ ꯂꯝ ꯑꯃꯅꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯇꯣꯟ ꯑꯁꯤ ꯈꯨꯃꯟ ꯌꯦꯛ ꯁꯂꯥꯏ ꯑꯣꯏꯕꯅ ꯃꯔꯤꯡꯖꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯥꯏ꯫ ꯂꯝ ꯑꯁꯤ ꯐꯤꯁꯥ ꯂꯣꯟꯁꯥꯗ ꯃꯃꯤꯡ ꯆꯠꯄ ꯂꯝꯗꯝꯅꯤ꯫ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯂꯤꯕꯗꯤ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯐꯅꯦꯛꯇ ꯃꯆꯨ 3 ꯂꯥꯡꯕ ꯑꯁꯤꯅ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯒꯤꯅ ꯐꯅꯦꯛ ꯑꯁꯤꯒꯤ ꯃꯌꯦꯛ ꯑꯁꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯌꯦꯛꯅꯤ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯅ ꯌꯣꯛꯆꯕ ꯁꯛꯇ ꯆꯨꯗ ꯁꯥꯖꯠꯇ ꯂꯤꯆꯠꯇ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯍꯜꯁꯤꯡꯅ ꯃꯥꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯟꯅꯔꯤꯕ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯂꯩꯅꯤꯡ꯫ ꯄꯥꯈꯪꯁꯤꯡꯅꯁꯨ ꯂꯣꯟꯅ ꯂꯣꯟꯅ ꯉꯥꯎꯖꯕ ꯈꯛꯅꯤ, ꯐꯣꯡꯗꯣꯛꯄꯗꯤ ꯑꯃꯠꯇ ꯉꯝꯂꯝꯗꯦ꯫ ꯂꯩꯅꯤꯡ ꯐꯅꯦꯛ ꯁꯥꯖꯗꯨꯅ ꯃꯃꯥ ꯀꯨꯟꯗꯥꯂꯩꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯤꯅꯤ꯫ ꯃꯃꯥꯅ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯅꯤꯡꯗꯨ ꯃꯈꯨꯠꯇ ꯁꯅꯥꯕꯣꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯃꯇꯥ ꯊꯣꯏꯅꯨ ꯊꯦꯡꯅꯗꯨꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯂꯩꯅꯤꯡ ꯂꯥꯛꯄ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯉꯥꯏꯗꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯏꯇꯛ ꯇꯧꯅ ꯀꯛꯂꯤꯕ ꯁꯝꯂꯥꯡ ꯅꯤꯡꯗꯨ ꯌꯩꯅ ꯇꯥꯔꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯑꯣꯏꯕꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯃꯍꯥꯛꯀꯤ ꯍꯦꯟꯅ ꯃꯒꯨꯜ ꯍꯥꯞꯂꯤꯕ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯅꯦꯛ, ꯑꯣꯏ ꯊꯪꯕ ꯅꯥꯞꯄꯗ ꯇꯈꯦꯜꯂꯩꯒꯤ ꯅꯥꯆꯣꯝꯅ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯃꯒꯨꯜ ꯍꯦꯟꯅ ꯍꯥꯞꯂꯤ꯫ ꯃꯥꯕꯨ ꯉꯥꯎꯖꯕ ꯄꯥꯈꯪꯁꯤꯡꯒꯤ ꯃꯔꯛꯇ ꯊꯥꯅꯤꯜꯁꯨ ꯑꯃꯅꯤ꯫ ꯊꯥꯅꯤꯜ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯗ ꯁꯑꯣꯡ ꯁꯥꯗꯥ ꯑꯗꯨꯃꯛ ꯐꯖꯩ꯫ ꯂꯩꯅꯤꯡꯅ ꯂꯥꯛꯄ ꯎꯕꯗ ꯀꯣꯛꯉꯥꯡꯅ "ꯏꯕꯣ, ꯂꯩꯅꯤꯡꯁꯦ ꯐꯖꯩꯀꯣ? ꯅꯪꯒꯤꯗꯤ ꯊꯣꯏꯅꯨ ꯂꯩꯔꯤꯁꯤꯗꯤ? ꯆꯠꯂꯣꯗ, ꯇꯥꯅꯤꯡꯗꯕ ꯋꯥ ꯉꯥꯡꯒꯅꯨ." ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯊꯥꯅꯤꯜ ꯃꯥꯗꯤꯅꯨꯖꯥ ꯃꯥꯕꯨ ꯃꯤꯠꯀꯨꯞꯇ ꯌꯦꯡꯖꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯆꯅꯤꯡꯈꯣꯝꯕꯤꯅ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯋꯥꯈꯜꯗꯁꯨ ꯂꯩꯅꯤꯡꯕꯨ ꯏꯉꯥ ꯏꯉꯦꯟ ꯊꯥꯒꯤ ꯃꯇꯝꯗ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯂꯩꯕꯥꯛꯇ ꯄꯨꯔꯛꯅꯕ ꯏꯄꯥ ꯁꯣꯔꯥꯔꯦꯜꯅ ꯌꯥꯊꯪ ꯇꯥꯎꯊꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯩꯅꯤꯡ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯆꯅꯤꯡꯈꯣꯝꯕꯤꯅ ꯂꯩꯅꯤꯡꯕꯨ ꯂꯛꯅꯒꯦ ꯃꯇꯥꯒꯨꯝ ꯏꯁꯩ ꯉꯪꯂꯛꯏ꯫ ꯂꯩꯅꯤꯡꯁꯨ ꯁꯨꯝ ꯇꯥꯁꯤꯜꯂꯨꯕꯗ ꯀꯤꯔꯛꯄꯗꯒꯤ ꯃꯥꯡꯒꯣꯜꯗ ꯂꯩꯕ ꯐꯤꯁꯥꯈꯣꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯐꯤ ꯑꯗꯨꯁꯨ ꯇꯞꯅ ꯁꯥꯕ ꯍꯧꯔꯛꯏ꯫ ꯐꯤꯁꯥꯈꯣꯜꯒꯤ ꯇꯦꯝꯊꯦꯡꯒꯤ ꯇꯥꯟꯊꯥꯗ ꯑꯍꯤꯡ ꯑꯗꯨꯁꯨ ꯅꯨꯡꯁꯤꯔꯕ ꯍꯔꯤ ꯅꯣꯡꯅꯥꯡꯒꯤ ꯈꯣꯟꯖꯦꯜꯅ ꯃꯥꯏꯀꯩ ꯑꯗꯨ ꯄꯨꯡꯏꯪ ꯏꯪꯉꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯃꯥꯁꯨ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯏ꯫ ꯃꯃꯥꯅ ꯍꯜꯂꯛꯄ ꯎꯕꯗ ꯂꯩꯅꯤꯡꯁꯨ ꯃꯕꯨꯛꯅꯤꯡꯗ ꯈꯔ ꯃꯈꯩꯗꯤ ꯐꯥꯊꯖꯔꯤ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯗ ꯀꯨꯟꯗꯥꯂꯩꯅ "ꯍꯥꯏ ꯕꯦꯝꯃ, ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡꯗꯤ ꯀꯃꯥꯏ ꯇꯧꯔꯒꯦ?" "ꯏꯃꯥꯁꯦ, ꯆꯥꯛꯅꯒ ꯂꯥꯝꯅ ꯂꯥꯛꯄꯒ ꯏꯁꯥꯁꯤꯁꯨ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯦ." ꯂꯩꯅꯤꯡ ꯃꯃꯥꯗ ꯄꯥꯎ ꯑꯁꯤ ꯇꯝꯖꯒꯦ ꯈꯟꯅ ꯉꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯑꯋꯥꯕ ꯁꯛꯇꯝ, ꯑꯔꯥꯡ ꯈꯧꯔꯥꯡꯕ, ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯋꯥ ꯑꯗꯨ ꯀꯥꯡꯊꯣꯛꯄ ꯉꯝꯖꯗꯦ꯫ ꯂꯩꯅꯤꯡꯅ "ꯏꯃꯥ, ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯦ, ꯏꯟꯁꯥꯡꯗꯣ ꯁꯦꯝꯃꯒ ꯊꯅꯝꯃꯤ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯤꯡ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯃꯤꯟꯅꯔꯦ꯫ ꯉꯁꯤꯗꯤ ꯂꯩꯅꯤꯡ ꯑꯗꯨ ꯊꯦꯡꯅ ꯐꯤ ꯁꯥꯕꯗꯨ ꯁꯥꯗ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯇꯨꯡꯈꯨꯟ ꯇꯥꯟꯈ꯭ꯔꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯆꯠꯄꯅꯦ, ꯅꯣꯡ ꯉꯥꯜꯂꯤ ꯉꯥꯜꯂꯤ ꯇꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯀꯨꯟꯗꯥꯂꯩ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯆꯩ꯫ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯆꯥꯒꯤ ꯀꯥꯗ ꯌꯦꯡꯗꯨꯅ "ꯕꯦꯝꯃ, ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ? ꯍꯧꯒꯠꯂꯨꯅꯦ꯫ ꯏꯃꯥ ꯏꯆꯥꯗꯤ ꯊꯕꯛ ꯁꯨꯗꯕ ꯌꯥꯗꯦ. ꯑꯩꯅꯦ ꯅꯗꯣꯝꯆꯥ ꯀꯕꯣꯛ ꯂꯩꯈꯣꯏꯗ ꯃꯅꯥ ꯃꯁꯤꯡ ꯈꯤꯇ ꯇꯦꯛꯎꯈꯤꯒꯦ. ꯏꯃꯥ ꯆꯠꯂꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯀꯕꯣꯛ ꯂꯩꯍꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯑꯗꯨꯝ ꯄꯥꯛ ꯆꯥꯎꯕ ꯏꯟꯁꯥꯡ ꯃꯈꯜ ꯁꯨꯅ ꯊꯥꯏ꯫ ꯄꯣꯠ ꯌꯣꯟꯕꯤꯁꯤꯡꯅ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯄꯣꯠ ꯇꯦꯛꯄ ꯇꯥꯅꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯅꯤꯡꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯑꯌꯨꯛꯀꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯣꯏꯔꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯗꯨꯅ ꯀꯣꯔꯧꯍꯟꯕ ꯏꯄꯥꯕꯨ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯅꯆꯥꯁꯤꯡꯅ ꯇꯧꯖꯕ ꯊꯕꯛꯇ ꯑꯌꯦꯠꯄ ꯂꯩꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯂꯩꯅꯤꯡꯁꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯐꯤꯁꯥꯀꯣꯜꯗ ꯐꯤ ꯁꯥꯔꯤ꯫ ꯃꯃꯥ ꯀꯨꯟꯗꯥꯂꯩꯁꯨ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯑꯝꯗ ꯑꯗꯨꯃꯛ ꯀꯩꯊꯦꯜ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯏꯅꯨꯗꯨ ꯃꯈꯨꯠꯇ ꯁꯤꯡꯖꯨꯒꯤ ꯃꯆꯜ ꯄꯥꯏꯗꯨꯅ ꯃꯇꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯩꯅꯤꯡꯁꯨ ꯇꯥꯔꯗꯨꯅ "ꯏꯇꯥ, ꯑꯩ ꯁꯣꯝꯗ ꯂꯩꯌꯦ, ꯂꯥꯛꯑꯣ." ꯊꯣꯏꯅꯨꯁꯨ ꯂꯩꯅꯤꯡꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯇꯨꯅ "ꯏꯇꯥ,
ꯁꯤꯡꯖꯨ ꯆꯥꯁꯦꯅ ꯂꯥꯛꯏꯅꯤ ꯃꯥꯡꯒꯣꯜꯒꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗꯒꯤ ꯍꯦꯛꯇ ꯐꯝꯊꯗꯨꯅ ꯂꯥꯛꯑꯣ ꯅꯣꯏꯒꯤ ꯃꯅꯤꯡꯒꯤ ꯆꯣꯔꯣꯐꯣꯟ ꯄꯥꯝꯕꯤꯗꯣ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯥꯔꯨꯔꯁꯤ ꯅꯪ ꯐꯛꯀ ꯏꯁꯤꯡꯒ ꯄꯨꯊꯣꯔꯛꯑꯣ ꯆꯠꯂꯣ ꯍꯣꯏ ꯏꯇꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯅꯤꯡ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯊꯣꯛꯂꯛꯇꯨꯅ ꯃꯇꯥ ꯑꯅꯤꯗꯨ ꯃꯅꯤꯡꯒꯤ ꯆꯣꯔꯣꯐꯣꯟ ꯄꯥꯝꯕꯤ ꯇꯝꯅ ꯂꯥꯛꯏ ꯌꯧꯔꯗꯨꯅ ꯐꯛꯇꯨ ꯊꯥꯗꯨꯅ ꯐꯝꯃꯤ ꯑꯅꯤꯗꯨ ꯊꯣꯏꯅꯨꯅ ꯁꯤꯡꯖꯨ ꯇꯣꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯇꯥ ꯊꯥꯅꯤꯜꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤ ꯑꯁ ꯅꯪꯅ ꯈꯪꯉꯤꯕ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯒꯤ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯉꯥꯏꯍꯥꯛꯀꯤ ꯐꯖꯕꯒꯤ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯅꯤꯒꯤ ꯑꯥꯔꯊꯁꯦ ꯅꯪꯗꯤ ꯈꯪꯉꯝꯃꯣꯏꯅꯦ ꯑꯁ ꯌꯥꯔꯦꯕ ꯁꯤꯡꯖꯨꯁꯦ ꯉꯥꯛꯇ ꯆꯥꯈꯤꯁꯤ ꯃꯣꯔꯣꯛ ꯁꯥꯅꯅꯕ ꯊꯕꯛꯇꯣ ꯇꯧꯔꯛꯀꯅꯨꯀꯣ ꯍꯣꯏꯁꯦ ꯐꯔꯦ ꯍꯣꯔꯦꯟꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯎꯁꯦ ꯏꯃꯥꯅ ꯑꯩꯁꯦ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯇꯦ ꯂꯩꯁꯥꯕꯤꯅ ꯊꯕꯛ ꯁꯨꯅꯤꯡꯗꯦꯅ ꯉꯥꯡꯕꯗ ꯂꯣꯏꯔꯦ ꯊꯣꯏꯅꯨ ꯑꯃꯗꯤ ꯂꯩꯅꯤꯡꯅ ꯇꯧꯔꯤꯕꯗꯣ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯣꯟꯅ ꯁꯦꯟꯅꯔꯤꯕꯅꯤ ꯃꯇꯥꯡ ꯇꯟꯖꯥ ꯑꯗꯨꯈꯛꯅꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅꯁꯨ ꯉꯥꯏꯔꯤꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯂꯩꯊꯔꯛꯄ ꯃꯇꯝꯅꯤ ꯂꯩꯅꯤꯡ ꯃꯈꯨꯠꯇ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯅꯤ ꯃꯃꯥꯒꯁꯨ ꯀꯣꯟꯊꯣꯡꯗ ꯊꯦꯡꯅꯔꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤ ꯏꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯦ ꯑꯗꯨꯅ ꯏꯃꯥꯁꯦ ꯉꯁꯤꯗꯤ ꯍꯜꯂꯛꯑꯕꯅꯤ ꯍꯥꯏ ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯎꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯧ ꯏꯃꯥ ꯀꯨꯟꯗꯥꯂꯩꯅ ꯀꯨꯏꯔꯛꯀꯅꯨꯀꯣ ꯏꯃꯥ ꯏꯟꯁꯥꯡ ꯀꯩꯀꯥ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡꯅꯅꯕ ꯌꯦꯡꯕꯤꯔꯝꯃꯒꯦ ꯂꯩꯅꯤꯡ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯄ ꯃꯇꯝꯗ ꯊꯣꯏꯅꯨꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯛꯂꯦ ꯊꯣꯏꯅꯨꯁꯨ ꯂꯩꯅꯤꯡꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯦꯡꯃꯜꯂꯤꯀꯣ ꯏꯇꯥ ꯑꯩꯅ ꯉꯁꯥꯏꯅ ꯉꯟꯅ ꯊꯣꯔꯛꯑꯣ ꯍꯥꯏꯔꯒ ꯏꯃꯥꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯨꯔꯦ ꯑꯗꯨꯒꯤꯅꯤ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯨ ꯌꯧꯔꯦ ꯍꯥꯟꯅꯗꯒꯤ ꯊꯥꯅꯤꯜꯁꯨ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯅꯨꯖꯥꯃꯥꯒꯤ ꯃꯐꯝꯗ ꯏꯀꯥꯏꯕ ꯂꯩꯇ ꯐꯣꯡꯗꯣꯛꯀꯦ ꯈꯟꯅ ꯉꯥꯏꯖꯔꯝꯕꯅꯤ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯔꯦ ꯈꯟꯗꯨꯅ ꯂꯩꯅꯤꯡꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯏ ꯇꯟꯖꯥ ꯑꯁꯤ ꯃꯥꯡꯍꯜꯂꯔꯣꯏ ꯈꯟꯅ ꯊꯥꯅꯤꯜꯅ ꯂꯩꯅꯤꯡ ꯑꯝꯇ ꯉꯥꯏꯈꯣꯕ ꯇꯥ ꯊꯥꯅꯤꯜ ꯀꯩ ꯍꯥꯏꯒꯦ ꯂꯩꯅꯤꯡ ꯉꯁꯤꯗꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯑꯃꯈꯛ ꯅꯐꯝꯗ ꯐꯣꯡꯗꯣꯛꯀꯦ ꯈꯟꯗꯨꯅ ꯉꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯞ ꯆꯥꯔꯦ ꯀꯩ ꯋꯥꯅꯣ ꯇꯥ ꯊꯥꯅꯤꯜ ꯂꯩꯅꯤꯡ ꯑꯩ ꯅꯪꯕꯨ ꯑꯃꯛꯄ ꯂꯩꯇ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯅꯤꯜ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯏꯀꯥꯏꯕ ꯈꯪꯖꯔꯤ ꯉꯁꯤ ꯊꯥꯅꯤꯜꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯨꯖꯥꯃꯥꯁꯨ ꯀꯔꯤꯒꯤꯗꯤ ꯈꯪꯂꯣꯏ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯕꯨ ꯃꯁꯥꯃꯛꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄꯅꯤ ꯃꯤꯠꯌꯦꯡꯗꯨ ꯐꯖꯕꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯃ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯃ ꯉꯁꯤꯗꯤ ꯂꯩꯅꯤꯡꯅ ꯈꯪꯂꯦ ꯊꯥꯅꯤꯜꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯁꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯗꯣ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯅꯗꯨꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯈ꯭ꯔꯦ ꯃꯇꯝ ꯀꯧꯕꯤ ꯃꯥꯅ ꯀꯅꯥꯗꯁꯨ ꯊꯤꯡꯕ ꯉꯝꯗꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯣ ꯑꯃꯨꯛ ꯍꯜꯂꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯀꯨꯃꯣꯟ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯑꯅꯧꯕ ꯀꯨꯃꯣꯟ ꯑꯃ ꯂꯥꯛꯂꯦ ꯃꯇꯝ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯣ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯇꯥꯗꯕꯁꯤꯡ ꯇꯥꯍꯧꯔꯣ ꯈꯪꯗꯕꯁꯤꯡ ꯈꯪꯍꯧꯔꯣ ꯀꯨꯝ ꯑꯃꯒꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯗ ꯈꯨꯟꯖꯥꯁꯤꯡꯅ ꯑꯉꯝꯕ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯀꯠꯅꯕꯁꯤꯡ ꯀꯣꯅꯨꯡꯗ ꯊꯤꯜꯂꯛꯀꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤꯁꯤꯡꯗ ꯆꯜꯂꯕꯤ ꯀꯌꯥꯅ ꯀꯨꯝ ꯑꯃꯒꯤ ꯂꯥꯌꯥꯝꯒꯤ ꯆꯥꯛꯊꯥꯛ ꯇꯝꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯈꯨꯟꯖꯥꯁꯤꯡꯅ ꯑꯉꯝꯕ ꯆꯦꯡ ꯃꯨꯠ ꯑꯃꯃꯝꯇꯪ ꯑꯣꯏꯔꯕꯁꯨ ꯄꯨꯕꯤꯔꯛꯅꯅꯕ ꯏꯅꯤꯡꯊꯧꯅ ꯌꯥꯊꯪ ꯇꯥꯎꯊꯔꯛꯂꯤꯌꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯂꯥꯟꯃꯤꯗꯨ ꯆꯠꯈ꯭ꯔꯦ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯁꯦꯜ ꯀꯔꯤꯅꯣ ꯉꯥꯡꯅꯍꯧꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯥꯅꯤꯜꯅ ꯄꯥꯎ ꯆꯦꯜꯂꯛꯇꯨꯅ ꯂꯩꯅꯤꯡ ꯃꯕꯥꯅꯤꯁꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯎꯅꯔꯝꯃꯤ ꯂꯩꯅꯤꯡ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯀꯨꯏꯗ꯭ꯔꯦ ꯅꯪꯕꯨ ꯀꯣꯅꯨꯡꯗ ꯀꯅꯥꯒ ꯄꯣꯠꯂꯥꯟꯕ ꯆꯠꯀꯦ ꯍꯥꯏꯅꯣ ꯇꯥ ꯊꯥꯅꯤꯜ ꯊꯣꯏꯅꯨꯒ ꯑꯗꯨꯝ ꯆꯠꯂꯒꯦ ꯑꯩꯁꯦ ꯅꯪꯉꯣꯟꯗꯁꯨ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕ ꯀꯩ ꯋꯥꯅꯣ ꯑꯩꯁꯦ ꯅꯪꯅ ꯊꯣꯡꯕ ꯏꯟꯁꯥꯡꯗꯣ ꯌꯥꯝ ꯆꯥꯅꯤꯡꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯂꯧꯕ ꯂꯥꯛꯀꯦꯗꯅ ꯅꯪꯒꯤ ꯈꯨꯠꯅ ꯊꯣꯡꯖꯕ ꯃꯊꯦꯜꯁꯤꯡꯗꯣ ꯍꯣꯏ ꯇꯥ ꯊꯥꯅꯤꯜ ꯑꯗꯣ ꯇꯥ ꯊꯥꯅꯤꯜ ꯅꯨꯡꯁꯤꯅꯕꯁꯦ ꯌꯥꯝ ꯂꯨꯏ ꯊꯃꯣꯏ ꯁꯦꯡꯅꯗ꯭ꯔꯕꯗꯤ ꯀꯥꯏꯅꯒꯜꯂꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯅꯤꯡꯊꯤꯖꯔꯕꯤ ꯅꯪ ꯂꯩꯔꯁꯤꯗ ꯑꯩ ꯀꯅꯥ ꯑꯃꯨꯛ ꯌꯦꯡꯉꯨꯗꯣꯏꯅꯣ ꯑꯁꯨꯝꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯕ ꯑꯁꯥꯗ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯇꯕꯨ ꯈꯟꯅꯔꯤ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯌꯣꯜ ꯃꯊꯪ ꯆꯠꯈꯤꯗꯨꯅ ꯊꯥ ꯑꯃ ꯐꯥꯈ꯭ꯔꯦ ꯉꯁꯤꯅ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ
ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯂꯩꯅꯤꯡ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯃꯃꯥꯅ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡ ꯇꯧꯔꯛꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯣꯏꯔꯗꯨꯅ ꯂꯩꯅꯤꯡ ꯏꯔꯨ ꯃꯥꯏꯊꯖꯔꯦ ꯏꯃꯨꯡꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜ ꯑꯃꯗꯤ ꯃꯄꯥꯟꯒꯤ ꯀꯣꯔꯧꯍꯟꯕ ꯏꯄꯥꯒꯤ ꯅꯨꯃꯤꯠꯁꯤꯃꯒꯤ ꯀꯔꯤꯒꯨꯝꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯇꯝꯖꯔꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡꯒꯤ ꯄꯨꯅꯅꯕ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯗ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯊꯣꯏꯅꯨꯁꯨ ꯉꯥꯏꯔꯝꯃꯅꯤ ꯑꯁꯨꯝꯅ ꯃꯃꯥꯗ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯊꯣꯔꯛꯄꯗ ꯈꯨꯜꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯩ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕꯗꯨꯃꯛ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝꯅ ꯅꯨꯖꯥꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯄ ꯑꯗꯨꯗ ꯆꯤꯟ ꯐꯖꯈ꯭ꯔꯕ ꯁꯕꯥꯟ ꯑꯗꯨꯗ ꯁꯅꯥ ꯂꯩꯍꯥꯎꯒꯤ ꯐꯅꯦꯛ ꯏꯪ ꯏꯪ ꯂꯥꯎꯕ ꯃꯥꯏꯊꯣꯡꯗꯅ ꯃꯥꯂꯦꯝ ꯂꯩꯁꯥ ꯌꯦꯡꯕꯗ ꯄꯦꯟꯅꯥꯏꯗ꯭ꯔꯦ ꯑꯁꯨꯝ ꯂꯥꯛꯄꯗꯅ ꯃꯇꯥ ꯊꯔꯣꯁꯨ ꯀꯣꯟꯊꯣꯡꯗ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯉꯥꯏꯖꯔꯝꯃꯤ ꯊꯦꯡꯅꯔꯕꯗ ꯂꯩꯅꯤꯡꯕꯨ ꯎꯔꯗꯨꯅ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯇꯥꯁꯦ ꯇꯥ ꯊꯥꯅꯤꯜ ꯂꯩꯔꯁꯨ ꯂꯝꯍꯦꯟꯕ ꯃꯉꯥꯎ ꯊꯤꯕ ꯈꯣꯏꯃꯨ ꯂꯥꯛꯄꯗ ꯑꯃꯨꯛ ꯉꯥꯛꯊꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯔꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯈꯔꯁꯨ ꯂꯩꯔꯝꯃꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯑꯃꯁꯨ ꯂꯥꯏꯒꯤ ꯄꯣꯠꯆꯥꯛ ꯁꯦꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯂꯩꯅꯤꯡꯅ ꯆꯪꯂꯛꯄ ꯎꯕꯗ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯨ ꯉꯛꯅ ꯌꯦꯡꯅꯩ ꯋꯥꯈꯜꯗꯁꯨ ꯂꯥꯏꯔꯦꯝꯕꯤ ꯁꯥꯏꯌꯣꯟꯕꯨ ꯑꯣꯏꯔꯤꯒꯕ ꯍꯥꯏꯅꯩ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯋꯥꯗꯤ ꯀꯔꯤꯁꯨ ꯀꯥꯡꯊꯣꯛꯇꯦ ꯑꯁꯨꯝ ꯇꯧꯅ ꯊꯣꯏꯅꯨ ꯑꯃꯗꯤ ꯂꯩꯅꯤꯡꯁꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯉꯝꯕ ꯄꯣꯠ ꯂꯥꯜꯂꯝꯂꯗꯨꯅ ꯊꯣꯔꯛꯄꯅꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯥꯔꯤꯗꯣꯟꯁꯨ ꯂꯩꯔꯝꯃꯤ ꯅꯤꯡꯊꯧ ꯃꯥꯕꯨ ꯎꯕꯗ ꯂꯩꯅꯤꯡ ꯑꯃꯗꯤ ꯊꯣꯏꯅꯨꯁꯨ ꯊꯧꯒꯜꯂꯣꯟ ꯎꯠꯂꯤ ꯑꯁꯨꯝꯅ ꯎꯠꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯅ ꯏꯅꯤꯡꯊꯧ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯥꯏꯔꯦꯝꯕꯤꯗ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕꯅꯤ ꯏꯅꯤꯡꯊꯧ ꯃꯄꯣꯛ ꯂꯥꯡꯒꯣꯜ ꯑꯃꯗꯒ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯄꯣꯛꯑꯝꯒꯗꯕ ꯃꯥꯜꯂꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯆꯥꯎꯈꯠꯍꯟꯒꯦ ꯈꯟꯗꯨꯅ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯥꯏꯌꯣꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ꯭ꯔꯥ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯕ ꯇꯥꯔꯦ ꯂꯩꯅꯤꯡ ꯑꯃꯗꯤ ꯊꯣꯏꯅꯨꯁꯨ ꯍꯜꯂꯛꯇꯨꯅ ꯃꯇꯥ ꯑꯅꯤꯗꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ ꯂꯩꯅꯤꯡ ꯍꯜꯂꯛꯄ ꯎꯕꯗ ꯃꯃꯥ ꯀꯨꯟꯗꯥ ꯂꯩꯅ ꯏꯆꯥꯊꯣꯏ ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯥ ꯍꯜꯂꯦ ꯏꯃꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯣꯛꯎꯔꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯂꯥꯏꯒꯤ ꯆꯥꯛ ꯊꯥꯗꯣꯛꯄ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯀꯨꯟꯗꯥ ꯂꯩꯁꯨ ꯂꯩꯅꯤꯡ ꯋꯥꯈꯜꯗ ꯊꯥꯅꯤꯜꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯂꯩꯅꯤꯡꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯗꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯃꯃꯥꯅ ꯕꯦꯝꯃ ꯅꯪ ꯃꯅꯤꯡꯗꯒꯤꯅꯦ ꯂꯥꯇꯣꯟ ꯑꯃꯈꯛꯇ ꯍꯦꯛꯂꯛꯎ ꯏꯃꯥ ꯑꯣꯏꯅ ꯍꯦꯛꯄꯤꯔꯨꯔꯣ ꯑꯩꯁꯤ ꯇꯧꯔꯝꯃꯒꯦ ꯍꯣ ꯏꯃꯥ ꯍꯦꯛꯎꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯗꯥ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯃꯥꯅ ꯊꯣꯛꯈꯤꯕꯒ ꯂꯩꯅꯤꯡ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨꯕꯨ ꯈꯔ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯦ ꯃꯃꯥ ꯀꯨꯟꯗꯥ ꯂꯩꯁꯨ ꯂꯥꯇꯣꯟ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯥꯇꯣꯟ ꯑꯗꯨꯗ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯈꯣꯏꯅ ꯉꯝꯖꯕ ꯃꯊꯦꯜꯁꯤꯡ ꯑꯃꯗꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡꯅꯆꯤꯡꯕ ꯍꯥꯞꯇꯨꯅ ꯗꯨꯛ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯏ ꯌꯧꯔꯕꯗ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯆꯍꯤꯁꯤꯃꯒꯤ ꯂꯥꯌꯥꯝꯁꯤꯡꯒꯤ ꯆꯥꯛꯊꯥꯛ ꯇꯝꯂꯝꯂꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯪꯂꯛꯏ ꯕꯦꯝꯃ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯦꯡꯉꯤ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯅꯪꯕꯨ ꯆꯤꯡ ꯀꯥꯕꯒ ꯆꯠꯇꯣꯏꯔꯣ ꯏꯃꯥ ꯊꯣꯏꯅꯨ ꯅꯪꯕꯨꯗꯤ ꯀꯥꯁꯦ ꯍꯥꯏꯔꯛꯄꯅꯤ ꯐꯔꯦ ꯐꯔꯦ ꯂꯥꯛꯑꯣ ꯏꯕꯥꯅꯤꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯣꯏꯅꯨꯅ ꯃꯇꯥ ꯂꯩꯅꯤꯡꯈꯣꯏꯗ ꯂꯥꯛꯇꯨꯅ ꯃꯇꯥꯕꯨ ꯍꯧꯔꯝꯃꯤ ꯂꯩꯅꯤꯡꯁꯨ ꯂꯣꯏꯁꯤꯟꯕ ꯆꯪꯉꯤ ꯂꯩꯅꯤꯡꯅ ꯃꯇꯥ ꯊꯣꯏꯅꯨꯗ ꯊꯥꯅꯤꯜꯒꯤ ꯈꯥꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤꯅꯤ ꯍꯥꯏꯌꯨ ꯍꯥꯏꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯑꯅꯤ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯑꯅꯤ ꯑꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥ ꯀꯨꯟꯗꯥ ꯂꯩ ꯃꯥꯡꯒꯣꯟꯗ ꯂꯪꯁꯤꯡ ꯑꯗꯨ ꯆꯥꯛꯇꯨꯅ ꯂꯩꯔꯝꯕꯅꯤ ꯍꯩꯃꯥ ꯊꯣꯏꯅꯨ ꯀꯩꯅꯣ ꯅꯪꯅ ꯄꯥꯏꯔꯤꯗꯨꯗꯤ ꯏꯃꯥ ꯑꯩꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛꯅꯤ ꯏꯇꯥꯅ ꯄꯤꯔꯤꯕ ꯑꯩꯕꯨ ꯉꯁꯥꯏ ꯆꯥꯛꯈꯨꯝꯗꯗꯤ ꯎꯈꯤꯗꯦꯗ ꯏꯃꯥꯅ ꯚꯥꯞ ꯑꯣꯏꯗꯕꯩꯅꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯠꯂꯠ ꯇꯧꯅ ꯑꯅꯤꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯅꯤꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯄꯥꯠ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯊꯔꯣ ꯊꯝꯕꯥꯜꯅ ꯐꯨꯒꯥꯏꯅ ꯁꯥꯠꯄ ꯃꯇꯝ ꯅꯥꯏꯗ ꯁꯥꯠꯄ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯍꯥꯟꯅꯅ ꯊꯥꯅꯤꯜꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯄ ꯉꯥꯏꯕꯗ ꯆꯥꯛꯀ ꯂꯥꯝꯃꯛꯑꯦ ꯇꯥ ꯊꯥꯅꯤꯜꯒꯤꯁꯦ ꯑꯩꯒꯤ ꯏꯇꯥꯅ ꯊꯣꯡꯕꯁꯦ ꯆꯥꯅꯤꯡꯗꯅ ꯉꯥꯏꯔꯝꯗꯅ ꯍꯥꯏꯔꯛꯄ ꯃꯥꯜꯂꯤꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯇꯝ ꯀꯧꯕꯤ ꯃꯥꯗꯤ ꯈꯥꯝꯂꯨꯕ ꯉꯝꯗ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯏꯉꯥ ꯊꯥꯁꯨ ꯂꯥꯛꯂꯤ ꯅꯣꯡꯃꯁꯨ ꯃꯅꯤꯡꯇꯝꯅ ꯑꯊꯤꯡꯕ ꯂꯩꯇ ꯆꯨꯔꯤ ꯏꯉꯥ ꯏꯉꯦꯟ ꯊꯥ ꯑꯁꯤ ꯂꯧꯕꯨꯛ ꯑꯃꯗꯤ ꯄꯥꯠꯁꯤꯡꯗ ꯃꯤ ꯀꯌꯥ ꯊꯣꯏꯅ ꯆꯠꯅꯗꯦ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ
lai oknarabadi hingande haina ipa ipuna takpirami. Thanil ngasidi Leining khoigi thongalgi nak yet oida leptuna leiri. Pakhang magi thamoina karigumba amadi nujamagi maphamda hainingbani. Asum ngairakpada Leining masu nong hangkiba aduda fisakol aduda fi sanana pathoklakpani. Thanil bu ubada haifet imunglomda yenglamduna thongal tamna chenthorei. Ta Thanil kaidawa yaurage nong su fazana hangdokpasu nate. Aise nangonda wa amtang haigena ngasaidagi ngairini. Kai wafamno ta Thanil. Chahi matangsu chapchari. Ibani yung kai panbagi matamsu oiri. Ta Thanil matangdi chadi he. Kona tapna unaraga hainaba yabadubu. Aidi adoda khangdi. Handak chahigi hiyangai thasida hekta hongdo asiko. Imada hairu. Aikhoiromda ahalaman khara ay hairage aduga tharage. Asi hainaringai atiya pumbasu hena mamsilaktuna akhak araugi makholna nellari. Matam kaubi mana tarira natraga pakhang laisa anigi warida yaningdaba oibagi matawgum imanda manakhre ichanda chanakhre. Tauribasingdu Lairembi Chaninkhombi mahakdi loina uri khangli. Wakhaldasu Lainingbu kuina thambada afaba oiraroi. Lairembi singdi taibang miyoibaga yum panminaba khak yade. Matam khara sayol tawduna mapok langon amada lairurabasu madu chatnade. Asumna nongdi hangba kauba leiramdi. Kunda leidu narami. Mamana asumna numiri humni suna narakpa asida Leining masu pakhali. Kantharam batawda nong aduna hangli tawrakpa matamda mahak thoraktuna thoinubu hauraga umang aduda chatlage khalami. Asum tawna mata thoinugi manak tamna laklami. Thoinugi yum yaurabada mata thoinubu kaurai. Kanamta khumlakte. Yum thangnaba madomcha aduna. Hai Leining Thoinudi laitabani ne. Nong khara hangbasida patlomda mamaga chakhibani. Mata su leiramdabaduda pantharamdana mamagi phibam phararoi khanduna mathanta umang aduda laklami. Mabu ngaibada waraba Lairembi Chaninkhombi mahakti ngasigi numit asida bu ngairakpani. Leining sum changsilakpada thirakliba hidak pambi adusu thengnari. Hatu changsilakpani. Hanadagi hidak pambi adugi mathakta famduna ngairamba Lairembi adu masik mangal ngamna phaurakpa aduda Leining mamit adu thakatladuna khumjinjai. Ngaihaki matungda tapna Leining so mamit adu pangthorakpani adubu Lairembi mana leptuna leiramba aduda khangpre khangi pakhatna yenglai. Nang kanano yengbudasu taibang miyoibati mande. Aise taibang miyoiba ama natte. Ai Lairembi Chaninkhombi ni. Ha karamna mafam asida ai nangbu lawba lakpani. Kari wano haibiribadubo taibang miyoibaga laina khoiga karamna. Ai haige munna taw. Nahak ase Lairembi singi Leimarembi Thawan Lembi ni. Nahaki nanai Samu Lembi na phattaba thabak tawrubagi ipa mahakna mahakpu dandi pirakhi. Taibang miyoiba oina leisa mathot karakpa phawba pokluduna lukhrabi amagi macha oina wana punsi lenduna leibagi chairak adu pirakhi. Adubu Leimarembi nahakna pukchel chawbana chairak khudingmak nasada thangjinjakibani. Leining Lairembi aduna hairibadu thajadana. Mado aina thajagadaba nate. Nangna ai puba yananaba hairibani. Asi haiduna mafam adudagi chenkriga tawi adubu Lairembi Chaninkhombi na tanja asibu manghanba yade khanduna magi mahai sizinaduna maikai khudingmak awangba chinggi ipom naina taba ichel ama oina oihanki. Aduga Lainingbu karigumba posak amana khangchai chaisinduna mafam adudagi Leining amadi Lairembi adu mangkhre. Mama kundale machanupibu kaurai. Khumlaktaba aduda soli mangolomda thoglai adusu leiramde. Pakhatna konthoglomda chenthorai lambi aduda miji papanba amata chatlamde. Pakhatna thoinugi yumtamna laklami thoinu sumangonda chen khaptuna leirambani. Leininggi mama kundale na pakhatna. Bema thoinu tangbu ngasigi Leining la ambro. Thoinu madi khangsadabani na. La amdi ima mabu kaijakani hairamgi ima. Ima su khanghaudre ne tawrisi. Hakchang amdana phamungda hiptuna leirakpani. Changmalakti haiduna yengba thorakpani. Asumna mabani wari sanaduna leiba aduda
ꯃꯅꯤꯡꯊꯣꯡꯗꯒꯤ ꯃꯗꯣꯝꯆꯥ ꯄꯤꯁꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯊꯣꯏꯅꯨ, ꯂꯩꯅꯤꯡꯗꯣ ꯉꯁꯥꯏ ꯂꯥꯛꯑꯝꯕꯅꯤꯅꯦ, ꯅꯪꯕꯨ ꯍꯪꯉꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯨꯟꯗꯥꯂꯩ ꯑꯃꯗꯤ ꯂꯩꯅꯤꯡꯗꯨ ꯄꯥꯈꯠꯅ ꯌꯦꯡꯅꯗꯨꯅ, ꯏꯟꯗꯣꯝꯆꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯏꯍꯦ ꯀꯨꯏꯔꯦꯅꯦꯍꯦ, ꯉꯁꯥꯏ ꯂꯥꯛꯑꯝꯕꯅꯤꯅꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯃꯗꯣꯝꯆꯥꯒꯤ ꯋꯥ ꯑꯗꯨꯒ ꯊꯣꯏꯅꯨ ꯑꯃꯗꯤ ꯀꯨꯟꯗꯥꯂꯩ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯂꯩꯇꯥꯖꯗ꯭ꯔꯦ꯫ ꯊꯣꯏꯅꯨꯅ ꯃꯃꯥ ꯀꯨꯟꯗꯥꯂꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ, ꯏꯃꯥ ꯌꯨꯝꯗ ꯆꯪꯉꯝꯃꯨ, ꯑꯩꯁꯨ ꯑꯁꯥꯏꯐꯥꯎ ꯌꯦꯡꯉꯨꯒꯦ꯫ ꯂꯩꯁꯥꯕꯤ ꯅꯪ ꯅꯊꯟꯗ ꯀꯔꯝꯅ ꯆꯠꯀꯅꯤ? ꯏꯃꯥꯒ ꯆꯠꯁꯤ꯫ ꯌꯥꯔꯅꯤ ꯏꯃꯥ, ꯅꯁꯥꯁꯨ ꯉꯝꯗꯦ, ꯑꯩ ꯍꯥꯏꯐꯦꯠ ꯑꯁꯥꯏꯐꯥꯎꯕ ꯌꯦꯡꯉꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯅꯨ ꯈꯣꯡꯂꯩ ꯊꯨꯅ ꯄꯔꯞ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯑꯗꯨꯁꯨ ꯊꯥꯅꯦꯜꯒꯤ ꯃꯅꯥꯛꯇꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯅꯦꯜꯒꯤ ꯃꯅꯥꯛ ꯌꯧꯔꯦ꯫ ꯊꯥꯅꯦꯜ ꯃꯥꯗꯤ ꯅꯣꯡ ꯆꯨꯕ ꯑꯗꯨꯗ ꯊꯨꯝꯖꯤꯜꯂꯤꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯁꯤꯠꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ, ꯀꯩꯗꯧꯔꯦ ꯊꯣꯏꯅꯨ? ꯇꯥ ꯊꯥꯅꯦꯜ, ꯏꯇꯥꯒ ꯉꯁꯤ ꯎꯅꯗꯕ꯭ꯔꯣ? ꯅꯨꯃꯤꯠ 4-5ꯃꯨꯛꯀꯤ ꯃꯃꯥꯡꯗꯗꯤ ꯎꯅꯔꯝꯃꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯃꯣꯏꯔꯣꯝꯗꯁꯨ ꯆꯠꯇ꯭ꯔꯤ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯏꯇꯥꯗꯣ ꯉꯁꯥꯏꯋꯥꯏ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯍꯥꯏ꯫ ꯉꯁꯥꯏꯋꯥꯏꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯦ ꯍꯥꯏ꯫ ꯑꯩ ꯏꯃꯥꯒ ꯄꯥꯠꯇ ꯆꯠꯂꯨꯕꯗ ꯊꯦꯡꯅꯍꯧꯗ꯭ꯔꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯥꯛꯑꯣ ꯊꯣꯏꯅꯨ, ꯏꯕꯥꯅꯤ ꯑꯁꯥꯏ ꯐꯥꯎꯕ ꯌꯦꯡꯉꯨꯁꯤ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯂꯩꯅꯤꯡ ꯃꯥꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯥꯅꯦꯜ, ꯊꯣꯏꯅꯨ, ꯀꯨꯟꯗꯥꯂꯩ ꯄꯨꯟꯅ ꯁꯅꯥꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡ ꯊꯤꯕ ꯈꯪꯗꯕꯗꯒꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯃꯉꯣꯟꯗ ꯍꯪꯒꯠꯂꯤ꯫ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯃꯅꯥꯏ ꯃꯁꯤꯜ ꯊꯥꯗꯣꯛꯇꯨꯅ ꯊꯤꯍꯜꯂꯕꯁꯨ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯐꯪꯕ ꯂꯩꯇ꯭ꯔꯦ꯫ ꯑꯔꯣꯏꯕ ꯎꯄꯥꯏ ꯑꯃ ꯊꯤꯔꯛꯇꯨꯅ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯁꯦꯅꯥꯄꯇꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯥꯏ ꯁꯦꯅꯥꯄꯇꯤ, ꯊꯪꯅꯕ ꯈꯨꯜꯒꯤ ꯑꯃꯥꯏꯕꯤ ꯂꯩꯌꯣꯟꯗꯣ ꯑꯃꯨꯛꯇ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯀꯧꯔꯨꯆꯣ꯫ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯇꯧꯔꯛꯂꯕꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯃꯥꯏꯕꯤ ꯑꯗꯨ ꯅꯤꯡꯊꯧꯕꯨ ꯎꯕꯗ ꯊꯧꯒꯜꯂꯣꯟ ꯎꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯏꯃꯥ ꯑꯃꯥꯏꯕꯤ, ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯁꯤꯗꯁꯨ ꯆꯦꯜꯂꯝꯗ꯭ꯔꯦ꯫ ꯊꯤꯕ ꯌꯥꯕꯁꯨ ꯊꯤꯔꯦ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯇꯣꯞꯄ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯆꯠꯂꯕꯁꯨ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯅ ꯄꯥꯎ ꯍꯥꯏꯔꯛꯀꯅꯤ, ꯑꯗꯨꯁꯨ ꯑꯃꯠꯇ ꯄꯥꯎ ꯂꯩꯇ꯭ꯔꯦ꯫ ꯏꯃꯥꯅ ꯑꯃꯨꯛꯇꯪ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯤꯌꯨ꯫ ꯐꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯒꯗꯕ ꯄꯣꯠꯆꯪ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯁꯤꯟ ꯂꯥꯡꯕꯁꯨ ꯂꯣꯏꯔꯦ꯫ ꯂꯣꯏꯔꯕꯗ ꯑꯃꯥꯏꯕꯤꯗꯨ ꯐꯝꯊꯗꯨꯅ ꯃꯆꯤꯟꯗꯁꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯌꯦꯡꯕ ꯍꯧꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯆꯝꯕ ꯅꯨꯄꯤ ꯃꯆꯥ ꯅꯠꯇꯦ꯫ ꯃꯍꯥꯛ ꯁꯥꯏꯑꯣꯜ ꯑꯣꯏꯅ ꯂꯥꯛꯄꯅꯤ꯫ ꯃꯄꯣꯛ ꯑꯃꯗ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯝꯕ ꯂꯩꯃꯔꯦꯝꯕꯤ ꯑꯃꯈꯛꯅꯤ꯫ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯐꯠꯇꯕ ꯇꯧꯔꯛꯄ ꯌꯥꯎꯔꯛꯄꯗꯒꯤ, ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯆꯩꯔꯥꯛ ꯄꯤꯔꯛꯄꯗꯒꯤ, ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯂꯩꯃꯔꯦꯝꯕꯤ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯥꯏꯑꯣꯜ ꯂꯧꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯝ ꯁꯨꯔꯕꯗ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯆꯅꯤꯡ ꯈꯣꯝꯕꯤꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯨꯟꯗꯥꯂꯩ ꯃꯐꯝ ꯑꯗꯨꯗ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯦ, ꯃꯆꯥꯕꯨ ꯀꯧꯗꯨꯅ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, ꯏꯃꯥ ꯑꯃꯥꯏꯕꯤ, ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯃꯥꯒ ꯎꯅꯍꯟꯅꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯐꯔꯦ ꯏꯅꯤꯡꯊꯧ, ꯎꯄꯥꯏ ꯑꯃꯈꯛꯇꯤ ꯂꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯉꯦꯟꯒꯤ 14ꯅꯤ ꯄꯥꯟꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡꯒꯤ ꯆꯤꯡꯌꯥꯔꯣꯝꯗ ꯂꯩꯕ ꯃꯇꯝ ꯅꯠꯇꯅ ꯊꯔꯣ ꯊꯝꯕꯥꯜ ꯑꯗꯨꯃꯛ ꯍꯧꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯎꯅꯕ ꯑꯁꯤꯅ ꯄꯥꯝꯕꯩ ꯑꯔꯣꯏꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯗꯤ ꯀꯅꯥ ꯀꯅꯥ ꯆꯠꯀꯅꯤ ꯏꯃꯥ ꯑꯃꯥꯏꯕꯤ? ꯃꯈꯣꯏꯔꯣꯝꯒꯤ ꯃꯤ 3ꯒ ꯑꯩꯒ ꯏꯅꯤꯡꯊꯧꯒ ꯌꯥꯎꯔꯁꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯂꯥꯞꯅ ꯂꯩꯍꯜꯂꯁꯤ꯫ ꯐꯅꯤ ꯏꯃꯥ ꯑꯃꯥꯏꯕꯤ, ꯑꯁꯣꯏ ꯑꯉꯥꯝꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯇꯧꯔꯣꯏꯀꯣ ꯏꯃꯥ? ꯇꯧꯔꯣꯏ ꯏꯅꯤꯡꯊꯧ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯅꯨꯃꯤꯠꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯅꯔꯦ꯫ ꯀꯨꯟꯗꯥꯂꯩ ꯃꯍꯥꯛꯇꯤ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤ ꯑꯣꯏꯔꯦ꯫ ꯀꯞꯇꯨꯅꯇ ꯅꯨꯃꯤꯠꯇꯨꯃ ꯋꯥꯅ ꯉꯥꯏꯈ꯭ꯔꯦ꯫ ꯊꯥꯅꯦꯜ ꯃꯍꯥꯛꯁꯨ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯑꯅꯤꯅ ꯊꯃꯣꯏ ꯃꯥꯕꯨ ꯋꯥꯍꯜꯂꯤ꯫ ꯊꯣꯏꯅꯨ ꯃꯇꯥ ꯃꯥꯕꯨ ꯀꯥꯏꯅꯕꯗ ꯃꯄꯥꯡ ꯌꯥꯎꯗ꯭ꯔꯕ ꯆꯤꯛꯂꯥ ꯑꯃꯒꯨꯝ ꯋꯥꯅ ꯈꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯔꯛꯂꯤ꯫ ꯀꯨꯟꯗꯥꯂꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯆꯥꯒ ꯎꯅꯖꯕ ꯅꯨꯃꯤꯠꯅꯤ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯀꯞꯂꯛꯏ꯫
Thanil amadi thoinu su laktuna numit adubu ngairi. Khul lekai mipum khudingmaksu nimpung khara makhaidi khangle makhoi masel phauba nungaitabana loiri. Mama oibi mahakti karamna khanglamgani. Pungja masu asum haukibana khamba ngamda numita silakle. Koro ipa magi masek mangalsu amamba mahakna mahut sinkre. Thanil thoinu amadi kundale sana kunungtamna laklami. Hanadagi amaibi leihau amadi iningthau mahaksu ngaiduna leirami. Asumna makhoi singadu pukri achauba adugi manaktamna laklami. Thabal masu ngasidi maningtamna thoklari. Sum lakpana mafam adusu yauri. Yaurabada amaibi adu mapa chaba ama yengduna laigi oiba potlam sing adu thamduna lakminariba makhoi sing adudasu tinmulai mo phataba changdanaba haiduna posak amamam piri. Amaibi adusu phamthaduna laison tinson haukhre. Ngayak leiraba matung pukri adugi iyaida kongolgumba arangba ama tawkhalakpa adu leiriba mayam aduna ure. Lairembi adu phawgalai. Kumjingbi phanek larap tawba inapi kokthakdana chura ing lauba maithongdana malem leisa oi thangba napadana takhelaina chong yengbada onthokna chinglemna phajakre. Kundalai machabu ubada thamoi sokna kablai. Mamana kappa uraga Leiningna asumna Ima nang kapkano Ima na kappado nacha leiba ngamdi. Handak mapok simadi Ima nangga kuina leiminaba phangdre. Asi haiduna pena kapcharai thoinu amadi Thanilsu milu pirang adu khambinaba leita maningtamna chentharai. Leining thoinu amadi Thanilda yengladuna Ita ta Thanil nakhoi ani da ngasi karigumba amata nizaramge. Nakhoi ani luhong chada nauda muttana nungai yaibi marang kaina palau amadi aigi lairabi imabu nakhoina yengsinbiu ko. Ngasidi Thanil nupana tadauna pena kapthorakle. Kainarido ngasidi mama machado nungshinabi mahaktu thawaidagi suhenbi matado khamba ngamda. Amaibi aduna Lairembi aduda onsinduna Ima Lairembi matamase yaraktre. Imaga nachasinga kainabagi mikup adu lakle. Lairembi do khangle haiduna makok nomi. Aroiba oina amuktang mamabu mata amadi thawai oiriba mahakta yengjaramladuna masik mangaga loinana irolnung aduda lukre. Ichik chikle mafamdu asumna nongma sutapli tapli ngan thoraktuna yahongan bayenna masin makhol thokna khonglakle. Ngasidi ningthau magi wakhalda karibu khalabano khangdre. Mahaki senapatida warol pumba hairaduna khunja singi manakta sagol paw adu lakhalami. Tadaba singsu tahauro khangdaba singsu khanghauro. Ngasi ayuki yai pharaba korau numit asida iningthau paritona khunja singi mafamda paujel ama lagli. Madudi kumon mana lakpada kumon khudingi ingengi tara mangani panba purnima numit asida Ima Lairembi Leining hanbigi khul asibu konbiribi imagi numit oina pangthokani haiduna iningthau mahakna leibak miyamda paujel lakli. Asumna paujel lamladuna sagolanmi adusu chatkre. Matam maso khamba ngamda haukibana anoba kumon maso lakli. Thoinu ngasidi yumgi mau amana tawgadaba sintha adu tawduna leiri. Ngasi asi ingengi purnimani haiduna leibak asibu konbiriba Ima Laimarembi adugi masaikolda ngamjaba khara kachanaba sem sari. Ngaihaki matungda loiraduna mapuroiba Thanilga loinana lakli. Mafam adu yaurabada khuruk khudak kunduna mabukning chetna Ima Lairembi ngasidi aigi itabu atuki matik ningsingi. Itana hairamba adusu aina ninghanaba amata leitana pangthokjakre. Ngasi haiba numit asidagi nata aibu nahakna thaujallan kubiramuko. Numit asidagi ipuroiba amadi inem ikugi seba ningthina tawjaduna awad apa leitaba matik chaba imung ama oiduna ana aye turai irei chenba amata leitana
Icha dara sandok tuna. Nungai yaibi marang kaina panba ngamjageko ima.